ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯑꯃꯗꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯂꯦꯞꯇꯅ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯏꯀꯨꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯗ ꯋꯥꯍꯩ ꯋꯥꯇꯥ ꯀꯥ ꯍꯦꯟꯖꯤꯟꯕ ꯑꯃꯗꯤ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯅ ꯀ꯭ꯂꯥꯁ 6-7 ꯀꯥꯕ ꯁ꯭ꯋꯥꯏꯗꯅꯤ꯫ ꯃꯇꯝ ꯑꯁꯤꯗꯒꯤ ꯍꯧꯅ ꯑꯩꯅ ꯀ꯭ꯂꯥꯁꯔꯨꯝꯗ ꯌꯥꯝꯅ ꯄꯥꯝꯖꯕ ꯉꯥꯎꯖꯕ ꯅꯨꯄꯤ ꯑꯃꯈꯛ ꯌꯥꯎꯏ꯫ ꯃꯥꯁꯦ ꯀ꯭ꯂꯥꯁ 6 ꯑꯗꯥꯏꯐꯥꯎꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯁꯤꯗ ꯇꯝꯗꯕꯅ ꯃꯁꯛꯁꯨ ꯈꯪꯗꯦ꯫ 7 ꯀꯥꯔꯛꯄꯒꯤ ꯑꯅꯧꯕ ꯁꯦꯛꯁꯟ ꯍꯧꯕ ꯁ꯭ꯋꯥꯏꯁꯤꯗ ꯃꯥꯁꯨ ꯁ꯭ꯀꯨꯜ ꯀꯥꯔꯛꯄ ꯃꯇꯝꯅꯤ꯫ ꯑꯩꯁꯨ ꯍꯥꯟꯅꯗꯤ ꯁ꯭ꯀꯨꯜ ꯀꯥꯕꯁꯦ ꯕꯤꯠꯀꯁꯦ ꯌꯥꯝꯅ ꯂꯩꯔꯝꯗꯦ, ꯑꯗꯨꯕꯨ ꯃꯥ ꯍꯦꯛ ꯎꯔꯨꯕꯗꯒꯤ ꯀ꯭ꯂꯥꯁꯀ ꯃꯥꯟꯅꯔꯦ꯫ ꯑꯩꯁꯦ ꯁ꯭ꯀꯨꯜꯀꯥꯁꯦ ꯅꯣꯡꯃꯇ ꯐꯥꯎꯕ ꯂꯦꯞꯅꯤꯡꯗꯦ, ꯅꯣꯡꯃꯥꯏꯖꯤꯡ ꯐꯥꯎꯕ ꯍꯦꯛ ꯁꯨꯇꯤ ꯄꯤꯍꯟꯅꯤꯡꯗꯦ꯫ ꯃꯤꯅ ꯁ꯭ꯀꯨꯜ ꯀꯥꯕ ꯃꯇꯝꯗ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤ ꯅꯨꯄꯥ ꯌꯥꯎꯅꯕꯁꯦ ꯁ꯭ꯀꯨꯜ ꯀꯥꯕꯗ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯕ ꯖꯥꯠꯅꯤ꯫ ꯑꯩꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯗ ꯁ꯭ꯀꯨꯜ ꯀꯥꯕ ꯃꯇꯝꯗ ꯂꯣꯏꯅꯃꯛ ꯅꯨꯡꯁꯤꯅꯧ ꯍꯥꯏꯕ ꯅꯠꯇꯦ꯫ ꯑꯩꯉꯣꯟꯗ ꯐꯥꯎꯈꯤꯕ ꯊꯦꯡꯅꯈꯤꯕꯗꯣ ꯀꯌꯥꯝꯒꯤ ꯃꯇꯤꯛ ꯁꯣꯏ ꯍꯥꯏꯕꯗꯣ ꯎꯠꯂꯤꯕꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯔꯒ ꯑꯐꯕꯗꯨ ꯈꯛꯇꯪ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯃꯥꯁꯨ ꯑꯍꯥꯟꯕ ꯅ꯭ꯌꯨꯀꯃꯔ ꯑꯣꯏꯕꯅꯤꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯁꯨ ꯌꯥꯝꯅ ꯈꯪꯅꯕ ꯑꯣꯏꯗꯕꯅ ꯃꯥꯁꯦ ꯐꯥꯟ ꯑꯃꯗꯗꯤ ꯐꯝꯂꯦ꯫ ꯃꯥꯒ ꯐꯝꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯁꯨ ꯑꯅꯧꯕ ꯉꯛꯇ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯁꯦ ꯀ꯭ꯂꯣꯁ ꯑꯣꯏꯕꯗꯤ ꯈꯔ ꯋꯥꯠꯂꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯥꯒ ꯆꯥꯟꯅꯕ ꯈꯪꯅꯕ ꯃꯃꯥꯟꯅꯕꯤ ꯀꯌꯥ ꯑꯃꯁꯨ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯇꯝꯂꯛꯄꯗꯒꯤ ꯃꯥꯁꯨ ꯐ꯭ꯔꯤ ꯑꯦꯟ ꯐ꯭ꯔꯦꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯒ ꯄꯨꯜꯂꯤ꯫ ꯃꯥꯅ ꯁ꯭ꯀꯨꯜꯁꯤꯗ ꯍꯦꯛ ꯆꯪꯂꯛꯄ ꯃꯇꯝꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯃꯉꯣꯟꯗ ꯉꯥꯎꯖꯕ, ꯃꯥꯒꯤ ꯃꯇꯧ, ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯗꯨꯅ ꯂꯩ ꯍꯥꯏꯕꯁꯦ ꯃꯥꯗꯤ ꯀꯔꯤꯃꯠꯇ ꯈꯪꯖꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯒꯤ ꯐꯥꯟꯁꯦ ꯔꯣꯇꯦꯁꯟ ꯑꯗꯨꯝ ꯇꯧꯏ꯫ ꯑꯩꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯥꯅ ꯃꯃꯥꯡꯗ ꯐꯝꯍꯜꯂꯒ ꯃꯅꯤꯡ ꯊꯪꯕ ꯁꯥꯏꯠꯇ ꯑꯗꯨꯃꯛ ꯐꯝꯃꯤ꯫ ꯑꯩꯅ ꯌꯦꯡꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯅꯕꯅꯤ ꯍꯥꯏꯗꯨꯅ ꯕꯦꯟꯁꯈꯩꯁꯦ ꯔꯣꯇꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯅꯣꯡ ꯐꯥꯗꯣꯛ ꯃꯥꯅ ꯑꯩꯒꯤ ꯃꯅꯤꯡꯗꯒ ꯇꯥꯕꯁꯦ ꯉꯛꯀꯁꯦ ꯇꯦꯛꯀꯦ ꯇꯧꯏ ꯃꯉꯣꯟꯗ ꯌꯦꯡꯕꯗ꯫ ꯏꯃꯥꯟꯅꯕꯁꯤꯡꯗꯁꯨ ꯑꯃꯠꯇ ꯍꯥꯏꯗꯣꯛꯇꯦ ꯑꯩꯅ ꯃꯉꯣꯟꯗ ꯇꯨꯃꯤꯟꯅ ꯌꯦꯡꯕꯁꯦ꯫ ꯃꯥꯅ ꯑꯃꯨꯛ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯁꯦ ꯑꯍꯥꯟꯕꯗꯗꯤ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯦ꯫ ꯑꯁꯨꯝ ꯇꯣꯏꯅ ꯌꯦꯡꯁꯤꯜꯂꯛꯄꯗꯒꯤ ꯃꯥꯁꯨ ꯃꯑꯣꯡꯗꯣ ꯍꯩꯅꯗꯕ ꯀꯌా ꯑꯃ ꯎꯁꯤꯜꯂꯛꯏ꯫ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯍꯧꯅꯁꯥ ꯄꯩꯊꯣꯛꯄꯤ ꯁꯨꯛꯇꯣꯛꯄꯤ ꯀꯌꯥ ꯑꯃꯁꯨ ꯇꯧꯔꯛꯏ꯫ ꯃꯥꯒꯤ ꯑꯗꯨꯒꯨꯝꯕ ꯃꯇꯧꯗꯣ ꯎꯔꯒꯅ ꯍꯦꯟꯅ ꯑꯩꯁꯦ ꯃꯉꯣꯟꯗ ꯄꯨꯡꯉꯥꯎ ꯉꯥꯎꯏ꯫ ꯅꯣꯡꯃꯇ ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯆꯪꯗꯨꯅ ꯄꯔꯥ ꯇꯥꯛꯂꯤꯕꯁꯦ ꯑꯩꯒꯤ ꯀꯣꯛꯇ ꯀꯔꯤꯃꯠꯇ ꯆꯪꯗꯦ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯥ ꯌꯦꯡꯂꯤꯉꯩꯗ ꯑꯣꯖꯥꯅ ꯃꯥꯏꯗ ꯆꯣꯛꯅ ꯊꯥꯔꯛꯄꯁꯨ ꯀꯌꯥ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯏꯀꯥꯏꯔꯕꯁꯨ ꯑꯗꯨꯃꯛ ꯍꯦꯛꯇ ꯐꯈꯤ ꯃꯥꯒꯤ ꯃꯁꯛꯁꯦ ꯍꯦꯛ ꯎꯕ ꯃꯇꯝꯗ꯫ ꯍꯥꯟꯅ ꯁ꯭ꯀꯨꯜ ꯆꯠꯅꯤꯡꯉꯝꯗꯕ ꯑꯩꯁꯦ ꯍꯧꯖꯤꯛꯇꯤ ꯉꯟꯇꯥ ꯆꯠꯇꯨꯅ ꯃꯥ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯒꯦꯠ ꯑꯁꯤꯗ ꯌꯦꯡꯕꯗ ꯉꯛꯀꯁꯦ ꯇꯦꯛꯀꯦ ꯇꯧꯏ꯫ ꯏꯃꯥꯟꯅꯕꯁꯤꯡꯅꯁꯨ ꯅꯪꯁꯦ ꯍꯟꯗꯛ ꯃꯔꯛ ꯀꯩꯅꯣꯝꯃ ꯇꯧꯏꯀꯣ, ꯅ꯭ꯌꯨ ꯀꯃꯔ ꯑꯃ ꯆꯪꯂꯛꯄꯁꯤꯗ ꯄꯨꯔꯥ ꯉꯥꯎꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ, ꯑꯗꯨꯃꯥꯏꯅ ꯉꯥꯎ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯀꯣꯛ ꯍꯥꯏꯔꯣ ꯀꯩꯅꯣ, ꯀꯣꯏꯅꯔꯣ, ꯃꯁꯛꯁꯨ ꯑꯗꯨꯝ ꯌꯥꯏ꯫ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯗ ꯑꯩꯅ ꯉꯥꯏꯈꯣ ꯂꯥꯡꯒꯅꯨ, ꯍꯧꯖꯤꯛ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ, ꯃꯁꯥ ꯈꯪꯂꯗꯤ ꯌꯥꯔꯛꯇ꯭ꯔꯗꯤ ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯁꯥꯒꯠꯂꯤꯕ ꯍꯣꯞꯁꯦ ꯑꯃꯨꯛ ꯀꯥꯏꯗꯅ ꯇꯣꯛꯄ ꯇꯥꯔꯦ꯫ ꯑꯗꯨꯅ ꯃꯁꯥ ꯈꯪꯗꯕꯤꯗ ꯃꯇꯝ ꯈꯔ ꯀꯣꯏꯈꯤꯒꯦ, ꯍꯌꯦꯡ ꯀ꯭ꯂꯥꯁ 10 ꯀꯥꯔꯛꯑꯀꯥꯟꯗ ꯐꯣꯡꯗꯣꯛꯀꯦꯕ꯫ ꯑꯁꯨꯝꯅ ꯑꯩꯅ ꯏꯃꯥꯟꯅꯕꯁꯤꯡꯗꯁꯨ ꯍꯥꯏꯒꯅꯨ ꯍꯥꯏꯗꯨꯅ ꯀꯅꯥꯃꯠꯇ ꯍꯥꯏꯍꯟꯗꯦ꯫ ꯑꯗꯣ ꯃꯥꯗꯤ ꯃꯁꯛꯁꯦ ꯌꯥꯝꯅ ꯐꯖꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁꯇ ꯅꯠꯇꯅ ꯁꯦꯅꯤꯌꯔ ꯑꯃꯗꯤ ꯖꯨꯅꯤꯌꯔꯒꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡꯅꯁꯨ ꯃꯉꯣꯟꯗ ꯑꯌꯥꯝꯕꯅ ꯄ꯭ꯔꯄꯣꯁ ꯑꯗꯨꯝ ꯇꯧꯏ꯫ ꯑꯩꯅꯁꯨ ꯇꯧꯕ ꯌꯥꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯥ ꯃꯁꯥꯃꯛꯅ ꯈꯪꯂꯒ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯑꯩꯁꯦ ꯌꯥꯝꯅ ꯏꯀꯥꯏꯅꯤ ꯈꯟꯗꯨꯅ ꯄ꯭ꯔꯄꯣꯁ ꯇꯧꯗꯕꯤꯗ ꯈꯥꯡꯗꯨꯅ ꯂꯩꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯕ ꯑꯉꯥꯡꯁꯤꯡꯅ ꯄ꯭ꯔꯄꯣꯁ ꯇꯧꯕꯗꯗꯤ ꯑꯩꯅ ꯊꯤꯡꯉꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯊꯛ ꯊꯪꯕ ꯀ꯭ꯂꯥꯁꯀꯤ ꯑꯍꯟꯁꯤꯡꯅ ꯃꯉꯣꯟꯗ ꯄ꯭ꯔꯄꯣꯁ ꯇꯧꯕꯗꯗꯤ ꯃꯥꯁꯦ ꯏꯔꯥꯡꯁꯨ ꯈꯔ ꯌꯥꯎꯔꯛꯄꯅꯤꯅ ꯌꯥꯅꯤꯡꯒꯨꯝ ꯌꯥꯅꯤꯡꯗꯒꯨꯝꯁꯨ ꯍꯦꯛ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯅꯨꯡꯗ ꯌꯥꯊꯣꯛꯈꯤꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯑꯩꯗꯤ ꯀꯔꯤꯝꯇ ꯈꯪꯗꯦ꯫ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯃꯥꯡꯗ ꯅꯨꯄꯥꯒ ꯀꯣꯏꯃꯤꯟꯅꯕ ꯆꯠꯃꯤꯟꯅꯕ ꯑꯃꯠꯇ ꯎꯗꯕꯅꯤꯅ ꯑꯩꯗꯤ ꯃꯥꯁꯦ ꯑꯗꯨꯝ ꯅꯨꯡꯁꯤꯗꯨꯅ ꯂꯩ, ꯑꯩꯒꯤꯅꯤ ꯈꯟꯗꯨꯅ ꯊꯃꯣꯏꯅꯨꯡꯗ ꯑꯗꯨꯃꯛ ꯂꯥꯠꯇꯨꯅ ꯊꯝꯖꯔꯤ꯫ ꯆꯍꯤꯁꯤꯒꯤ ꯑꯔꯣꯏꯕ ꯑꯦꯛꯖꯥꯝꯁꯨ ꯊꯥꯒꯗꯧꯔꯦ꯫ ꯑꯦꯛꯖꯥꯝ ꯊꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡ ꯑꯁꯤꯗ ꯇꯤꯆꯔꯁ ꯗꯦ ꯑꯃꯁꯨ ꯇꯧꯒꯗꯕ ꯋꯥꯠꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯩꯅ ꯍꯟꯗꯛꯀꯤ ꯇꯤꯆꯔꯁ ꯗꯦ ꯑꯁꯤꯗꯗꯤ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯒꯦ ꯈꯜꯂꯤ꯫
ꯑꯣꯖꯥꯁꯤꯡꯒꯤ ꯒꯤꯐ ꯂꯩꯗꯨꯅ ꯄꯦꯛ ꯇꯧꯕꯁꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯧꯃꯤꯟꯅꯩ꯫ ꯑꯩꯅ ꯃꯉꯣꯟꯗ ꯌꯦꯡꯕꯁꯦ ꯃꯥꯗꯤ ꯀꯔꯤꯝꯇ ꯈꯪꯗꯦ꯫ ꯍꯥꯏꯐꯦꯠꯇ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯂꯛꯇꯦ꯫ ꯃꯔꯝꯗꯤ ꯑꯩꯅ ꯃꯥ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯃꯁꯥꯁꯨ ꯈꯪꯗ꯭ꯔꯤ, ꯏꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯇꯦꯡꯗꯁꯨ ꯍꯥꯏꯕ ꯂꯩꯇ꯭ꯔꯤ꯫ ꯃꯔꯝ ꯑꯁꯤꯅꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯅꯣꯛꯇꯨꯅ ꯍꯔꯥꯎꯕꯇꯪ ꯎꯏ꯫ ꯅꯣꯡꯃꯇ ꯐꯥꯎꯕ ꯃꯥꯒꯤ ꯃꯁꯛ ꯑꯁꯤꯗ ꯁꯥꯎꯅꯤꯡꯕ, ꯀꯞꯄ, ꯁꯨꯛꯇꯣꯛꯄ ꯑꯃꯨꯛ ꯐꯥꯎꯕ ꯎꯗ꯭ꯔꯤ꯫ ꯑꯩꯅ ꯍꯥꯏꯒꯦ ꯈꯜꯂꯒ ꯑꯁꯨꯝ ꯂꯩꯕꯅ ꯍꯥꯏꯕꯁꯨ ꯉꯝꯗꯦ꯫ ꯏꯃꯥꯟꯅꯕꯁꯤꯡꯅ ꯐꯣꯡꯗꯣꯛꯄꯤꯒꯦ ꯍꯥꯏꯔꯕꯁꯨ ꯑꯩꯅ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯇꯤꯆꯔꯁ ꯗꯦ ꯑꯁꯤꯃꯁꯨ ꯂꯣꯏꯁꯤꯟꯈꯤ꯫ ꯃꯉꯣꯟꯗꯗꯤ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯑꯩ ꯍꯧꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯒ ꯌꯥꯝꯅꯁꯨ ꯂꯣꯏꯅꯗꯕ ꯏꯃꯥꯟꯅꯕꯁꯤꯡ ꯑꯃꯒꯤ ꯃꯔꯛꯇꯒꯤ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯠꯈꯤꯕꯗ ꯑꯩꯅ ꯇꯥꯍꯧꯕꯅꯤ꯫ ꯍꯟꯗꯛꯀꯤ ꯇꯤꯆꯔꯁ ꯗꯦꯗꯨꯗꯤ ꯃꯤ ꯌꯥꯝꯅ ꯄ꯭ꯔꯄꯣꯁ ꯇꯧꯅꯈ꯭ꯔ ꯃꯥꯜꯂꯤꯗ꯫ ꯌꯥꯕꯁꯨ ꯁꯠ ꯌꯥꯅꯈ꯭ꯔ ꯃꯥꯜꯂꯤꯗ꯫ ꯑꯩꯁꯨ ꯅꯨꯄꯤ ꯑꯃꯗ ꯄ꯭ꯔꯄꯣꯁ ꯇꯧꯒꯦ ꯇꯧꯕꯅꯤ, ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯑꯃꯅ ꯍꯟꯗꯣꯛꯈ꯭ꯔꯦꯕꯣ꯫ ꯃꯥꯒ ꯆꯠꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯀꯅꯥꯅꯣ ꯚꯥꯏ? ꯑꯩꯁꯨ ꯃꯕꯥꯅꯤꯒꯤ ꯋꯥꯔꯤꯗꯣ ꯆꯤꯡꯅꯗꯨꯅ ꯆꯠꯄ ꯁꯥꯗꯨꯅ ꯑꯗꯨꯃꯛ ꯇꯥꯏ꯫ ꯃꯃꯥꯟꯅꯕ ꯑꯃꯗꯨꯅ ꯍꯥꯏꯈꯤꯕꯗꯣ ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯍꯣꯞ ꯆꯥꯔꯤꯕ, ꯅꯨꯡꯁꯤꯖꯔꯤꯕ ꯃꯤꯁꯛꯇꯨ ꯑꯣꯏ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯋꯥꯔꯤꯗꯣ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯩꯅ ꯍꯦꯛ ꯈꯪꯂꯤꯕꯁꯦ ꯑꯇꯩ ꯑꯃꯒꯤ ꯅꯠꯇꯦ, ꯃꯥꯒ ꯃꯤꯡ ꯃꯥꯟꯅꯕꯁꯦ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯀꯅꯥ ꯑꯃꯠꯇ ꯌꯥꯎꯗꯦ, ꯃꯊꯟ ꯈꯛꯇ ꯑꯣꯏꯕꯅꯅꯤ꯫ ꯃꯁꯛꯁꯨ ꯐꯖꯕꯅꯤꯅ ꯃꯃꯤꯡꯁꯨ ꯈꯔ ꯑꯗꯨꯝ ꯆꯠꯂꯤ꯫ ꯑꯩꯁꯦ ꯀꯌꯥꯗ ꯄꯥꯡꯗ꯭ꯔꯤꯕꯅꯣ ꯅꯍꯥꯟꯗꯒꯤ ꯍꯥꯏꯒꯦ ꯈꯟꯗꯨꯅ ꯂꯩꯔꯒ ꯉꯁꯤꯗꯤ ꯃꯤꯅ ꯍꯟꯈ꯭ꯔꯤꯗꯣ ꯃꯈꯣꯏ ꯅꯨꯡꯁꯤꯅꯕ ꯇꯥꯈ꯭ꯔꯦ ꯈꯟꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄ꯭ꯔꯣꯛ ꯆꯥꯛꯏ꯫ ꯍꯥꯟꯅꯗꯤ ꯑꯩꯇꯒꯤꯅꯤ ꯈꯟꯗꯨꯅ ꯅꯨꯡꯁꯤꯗꯨꯅ ꯑꯗꯨꯝ ꯂꯩꯕꯅꯤꯅ ꯃꯥꯁꯦ ꯊꯣꯏꯅꯁꯨ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯃꯥꯟꯅꯕ ꯑꯅꯤꯅ ꯁꯥꯟꯅꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯋꯥꯔꯤꯗꯣ ꯇꯥꯔꯨꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯃꯪꯗꯀꯥꯁꯦ ꯍꯦꯛꯇꯃꯛ ꯂꯥꯛꯏ, ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯈꯨꯠꯁꯝꯅꯗꯨꯅ ꯍꯦꯛ ꯈꯔ ꯆꯠꯈꯤ꯫ ꯃꯪꯗꯇ ꯑꯣꯠꯄ ꯅꯠꯇꯅ ꯃꯪꯗ ꯐꯥꯎꯕ ꯍꯦꯛ ꯂꯥꯛꯂꯒ ꯑꯣꯠꯂꯤ꯫ ꯑꯩꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯍꯜꯂꯤ ꯃꯥꯅ꯫ ꯑꯩꯅ ꯄꯥꯎꯗꯣ ꯏꯃꯥꯟꯅꯕꯁꯤꯡꯗ ꯂꯣꯏꯅ ꯇꯝꯃꯤ꯫ ꯏꯃꯥꯟꯅꯕꯁꯤꯡꯅꯁꯨ ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯩꯗꯧꯔꯒꯦ ꯚꯥꯏ, ꯅꯪꯁꯨ ꯑꯗꯨꯝ ꯍꯥꯏꯖꯜꯂꯨ ꯀꯩꯅꯣ, ꯃꯥꯅ ꯅꯨꯡꯁꯤꯔꯗꯤ ꯅꯪꯉꯣꯟꯗ ꯌꯥꯔꯛꯄꯁꯨ ꯀꯅꯥꯅ ꯈꯪꯕꯅꯣ, ꯅꯨꯄꯤꯅꯤꯅ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡꯒꯤ ꯌꯥꯁꯤꯜꯂꯤꯕꯅꯤ, ꯑꯐꯕ ꯈꯜꯂꯒ ꯃꯥꯅ ꯄꯥꯝꯕꯗꯨꯗ ꯅꯨꯡꯁꯤꯒꯗꯧꯔꯤꯕꯅꯤ, ꯑꯗꯨꯅ ꯀꯅꯥꯅ ꯈꯪꯒꯅꯤ ꯃꯉꯣꯟꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯗꯒꯤ ꯅꯪꯅ ꯍꯦꯟꯅ ꯄꯥꯝꯗꯨꯅ ꯂꯩꯔꯝꯕꯁꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯏꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯀ꯭ꯂꯥꯁ 10 ꯊꯥꯔꯝꯗꯦꯀꯥꯟ ꯑꯗꯨꯋꯥꯏꯗꯅꯤ ꯃꯉꯣꯟꯗ ꯄ꯭ꯔꯄꯣꯁ ꯇꯧꯈꯤ꯫ ꯃꯇꯝꯗꯨꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯌꯥꯔꯛꯈꯤꯗꯦ꯫ ꯑꯩꯅꯗꯤ ꯀꯟꯅ ꯏꯃꯥꯟꯅꯕꯁꯤꯡꯗ ꯍꯥꯏꯖꯕꯅꯤ, ꯃꯁꯛ ꯈꯪꯍꯟꯗꯕꯤꯗ ꯑꯩꯁꯦ ꯃꯇꯝ ꯈꯔ ꯀꯣꯏꯈꯤꯒꯦ, 10 ꯑꯦꯛꯖꯥꯝꯁꯦ ꯍꯦꯛ ꯂꯣꯏꯕꯒ ꯑꯩ ꯃꯉꯣꯟꯗ ꯐꯣꯡꯗꯣꯛꯀꯦ ꯈꯟꯗꯨꯅ꯫ ꯃꯥꯅ ꯌꯥꯔꯛꯂꯣꯏ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯑꯗꯨꯝ ꯈꯪꯉꯤ, ꯃꯔꯝꯗꯤ ꯃꯁꯛ ꯌꯥꯝꯅ ꯐꯖꯕꯅꯤꯅ꯫ ꯑꯩꯈꯣꯏꯒꯨꯝꯕ ꯑꯊꯤꯕꯅ ꯍꯥꯏꯕꯗ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯀꯔꯤꯁꯨ ꯊꯥꯖꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯍꯥꯏꯔꯨꯔꯕꯅꯤꯅ ꯌꯥꯁꯨ ꯌꯥꯔꯛꯇ꯭ꯔꯦ꯫ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯈꯔ ꯀꯥꯏꯗꯨꯅ ꯂꯩꯕꯒ ꯄꯨꯡꯀꯥꯏ ꯀꯥꯏꯔꯦ꯫ ꯑꯉꯥꯎꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯇꯨꯝꯒꯅꯤ, ꯆꯥꯒꯅꯤ, ꯂꯥꯏꯔꯤꯛ ꯄꯥꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗ꯭ꯔꯦ꯫ ꯑꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯏꯀꯥꯏ ꯂꯪꯊꯣꯛꯇꯨꯅ ꯏꯃꯥꯗ ꯐꯥꯎꯕ ꯍꯥꯏꯔꯦ꯫ ꯏꯃꯥꯅꯁꯨ ꯀ꯭ꯂꯥꯁ 10 កាꯕꯇ ꯉꯥꯏꯔꯤ, ꯏꯔꯥꯡꯗꯒ ꯉꯥꯎꯔꯗꯅ ꯏꯊꯛ ꯏꯔꯥꯡꯗ ꯇꯥꯎꯔꯒ ꯂꯩꯔꯒ ꯅꯍꯥꯟꯗꯒꯤ ꯂꯥꯏꯔꯤꯛ ꯇꯝꯃꯨ ꯍꯥꯏꯅ ꯊꯥꯔꯒ ꯅꯨꯄꯤ ꯂꯨꯝꯕ ꯆꯠꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯍꯥꯟꯕꯗꯗꯤ ꯌꯥꯝꯅ ꯉꯥꯡꯂꯝꯃꯤ꯫ ꯁ꯭ꯀꯨꯜꯁꯨ ꯆꯠꯇꯕ, ꯇ꯭ꯌꯨꯁꯟꯁꯨ ꯆꯠꯇꯕ, ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯈꯪꯗꯕ ꯃꯈꯩ ꯑꯉꯥꯎ ꯑꯐꯩꯗꯧꯅ ꯂꯩꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯃꯥꯜꯂꯤ꯫ ꯑꯩꯒ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕꯁꯤꯡꯗꯣ ꯅꯣꯡꯃꯗꯤ ꯃꯃꯥꯅ ꯀꯧꯔꯦ꯫ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗꯒꯤ ꯃꯃꯥꯅ ꯋꯥꯔꯤꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯇꯥꯔꯦ꯫ ꯑꯩꯗꯤ ꯏꯃꯥꯟꯅꯕꯁꯤꯡꯗꯣ ꯂꯥꯛꯑꯦ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗꯦ꯫ ꯏꯁꯥꯁꯦ ꯂꯨꯒꯅꯤ ꯅꯥꯟꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗꯗꯅ ꯑꯉꯥꯎꯕꯒꯨꯝꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯕꯅꯤ꯫ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯗ ꯏꯃꯥꯅ ꯐꯖꯅ ꯋꯥꯗꯣ ꯁꯤꯟꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯅꯨꯄꯤꯗꯨꯗ ꯌꯥꯅꯕ ꯀꯟꯅ ꯇꯛꯂꯒꯦ ꯍꯥꯏꯗꯨꯅ ꯑꯩꯁꯦ ꯊꯦꯝꯃꯤ꯫ ꯑꯗꯨꯐꯥꯎꯕꯗ ꯑꯩ ꯏꯁꯥꯁꯦ ꯁꯨꯡꯊꯥ ꯊꯥꯖꯗꯦ꯫ ꯑꯩꯅ ꯂꯩꯔꯤꯕ ꯐꯤꯕꯝꯗꯣ ꯎꯕꯗꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯍꯪꯂꯒ, ꯏꯕꯨꯡꯉꯣ, ꯅꯨꯄꯤ ꯃꯆꯥꯗꯣ ꯀꯔꯝꯕꯅꯣ ꯏꯃꯥꯗ ꯇꯥꯛꯑꯣ, ꯏꯃꯥ ꯐꯖꯅ ꯍꯥꯏꯒꯦ꯫ 10 ꯊꯥꯕ ꯂꯣꯏꯈ꯭ꯔꯒ ꯃꯥꯅꯅꯦ ꯑꯄꯥꯝꯕ ꯅꯨꯄꯥꯗꯨꯗ ꯑꯗꯨꯝ ꯀꯣꯏꯅꯖꯁꯅꯨ, 10 ꯊꯥꯕ ꯐꯥꯎꯕꯇꯪꯗꯤ ꯃꯥꯅ ꯏꯆꯥꯁꯦ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯑꯝꯇ ꯀꯣꯏꯕꯤꯌꯨ ꯍꯥꯏꯅ ꯏꯃꯥ ꯍꯥꯏꯖꯒꯦ꯫ ꯅꯨꯄꯤ ꯃꯆꯥꯗꯣ ꯍꯣꯔꯦꯟ ꯁꯨꯇꯤ ꯊꯥꯔꯛꯄ ꯃꯇꯝꯗ ꯏꯃꯥ ꯉꯥꯏꯗꯨꯅ ꯂꯩꯒꯦ, ꯅꯣꯏ ꯑꯩꯉꯣꯟꯗ ꯃꯁꯛꯇꯣ ꯑꯃꯨꯛꯇ ꯇꯥꯛꯎꯀꯣ ꯍꯥꯏꯗꯨꯅ ꯏꯃꯥꯅꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯩ꯫ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯅ ꯁꯤꯜꯂꯒ ꯏꯃꯥꯒ ꯅꯨꯄꯤ ꯃꯆꯥꯗꯨꯒ ꯎꯅꯍꯟꯕꯗꯒꯤꯗꯤ ꯅꯨꯃꯤꯠꯇꯨꯗ ꯏꯃꯥꯅ ꯅꯨꯄꯤꯗꯣ ꯄꯨꯗꯨꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯏ꯫
ꯑꯩꯅ ꯂꯩꯔꯝꯂꯤꯕ ꯃꯇꯧꯗꯨꯗ ꯃꯥꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯕꯨ ꯀꯧꯗꯨꯅ ꯌꯥꯝꯅ ꯊꯦꯝꯃꯤ ꯑꯗꯨꯒ ꯅꯪꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯑꯩ ꯌꯥꯔꯒꯦ ꯍꯌꯦꯡꯗꯒꯤꯗꯤ ꯅꯁꯝ ꯅꯅꯥꯗꯣ ꯀꯛꯊꯠꯂꯒ ꯐꯖꯅ ꯅꯥꯟꯅ ꯁ꯭ꯀꯨꯜ ꯀꯥꯔꯛꯑꯣ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯑꯩꯁꯨ ꯃꯪꯂ ꯇꯥꯏꯕꯪꯂ ꯈꯟꯗꯨꯅ ꯉꯥꯏꯍꯥꯛꯇꯤ ꯉꯥꯎꯔꯤ ꯏꯃꯥꯅ ꯏꯕꯨꯡꯉꯣ ꯅꯪꯉꯣꯟꯗꯅꯤ ꯍꯥꯏꯔꯤꯕꯁꯦ ꯍꯌꯦꯡꯗꯒꯤ ꯁ꯭ꯀꯨꯜ ꯀꯥꯔꯣ ꯍꯥꯏꯔꯤꯁꯦ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯅꯣꯝꯂꯛꯏ ꯑꯩꯁꯨ ꯀꯔꯤꯃꯠꯇꯗꯤ ꯍꯥꯏꯗꯦ ꯉꯛꯈꯇꯅꯤ ꯅꯣꯝꯂꯤꯕ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯥꯁꯨ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯒ ꯆꯠꯈꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯑꯩꯁꯨ ꯃꯥꯅ ꯍꯥꯏꯕ ꯏꯜꯂꯗꯨꯅ ꯁꯝ ꯅꯥꯀꯁꯦ ꯐꯖꯅ ꯀꯛꯊꯠꯂꯤ ꯈꯨꯖꯤꯟ ꯈꯨꯌꯥꯁꯨ ꯏꯔꯨꯖ ꯃꯥꯏꯊꯔꯒ ꯁ꯭ꯀꯨꯜ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯆꯠꯂꯤ ꯏꯃꯥꯟꯅꯕꯁꯤꯡꯁꯨ ꯑꯩ ꯂꯥꯛꯄꯗ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯏ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯄꯨꯜꯂꯦ ꯍꯥꯏꯕꯕꯨ ꯑꯩꯁꯦ ꯉꯥꯎꯕꯗꯤ ꯈꯤꯇꯪ ꯉꯥꯎꯔꯤ ꯑꯗꯨꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯏꯊꯟꯈꯇ ꯎꯪꯗꯨꯅ ꯂꯩꯕꯁꯦ ꯑꯁꯤꯁꯨ ꯇꯧꯒꯜꯂꯤ ꯏꯃꯥꯟꯅꯕꯁꯤꯡꯗꯁꯨ ꯏꯃꯥꯅ ꯋꯥꯗꯣ ꯂꯣꯏꯅ ꯁꯤꯟꯅꯈ꯭ꯔꯕꯅꯤꯅ ꯏꯊꯟꯇ ꯑꯌꯥꯝꯕ ꯂꯩꯍꯟꯗꯦ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯐꯥꯒꯤ ꯖꯨꯒꯥꯏ ꯇꯧꯗꯨꯅ ꯅꯣꯛꯇꯨꯅ ꯑꯋꯥꯕꯁꯤꯡꯁꯦ ꯀꯥꯎꯊꯣꯛꯅꯕ ꯁꯨꯝ ꯍꯣꯠꯅꯕꯤ ꯅꯨꯡꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯏꯃꯥꯟꯅꯕꯁꯤꯡꯗꯣ ꯑꯩꯒꯤ ꯃꯇꯦꯡꯁꯨ ꯌꯥꯝꯅ ꯄꯥꯡꯕꯤꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯏꯃꯥꯟꯅꯕꯁꯤꯡꯗꯣ ꯈꯪꯉꯝꯂꯔꯣꯏ ꯈꯟꯗꯨꯅ ꯚꯥꯏ ꯉꯔꯥꯡꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯌꯥꯔꯦ ꯍꯥꯏꯔꯝꯃꯤ ꯃꯥꯅ ꯍꯥꯏꯕꯒꯤꯅꯦ ꯑꯩꯅ ꯁ꯭ꯀꯨꯜ ꯀꯥꯔꯛꯏꯁꯤꯁꯨ ꯑꯩꯁꯨ ꯑꯍꯥꯟꯕ ꯅꯨꯄꯤ ꯀꯣꯏꯅꯕꯅꯤꯅ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗꯦ ꯚꯥꯏ ꯅꯣꯏꯁꯨ ꯈꯔ ꯇꯥꯛꯁꯜꯂꯛꯑꯣ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯁꯨ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯀꯣꯏꯅꯕ ꯈꯔ ꯌꯥꯎꯕꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯒꯤ ꯍꯥꯏꯔꯛꯏ ꯚꯥꯏ ꯅꯨꯄꯤꯁꯤ ꯃꯁꯛ ꯐꯖꯕ ꯀꯣꯏꯕꯁꯦ ꯌꯥꯝꯅ ꯋꯥꯕꯅꯤ ꯑꯗꯨꯅ ꯃꯣꯏꯅ ꯍꯥꯏꯕꯁꯦ ꯌꯥꯗ꯭ꯔꯒꯗꯤꯕ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃꯗ ꯍꯦꯛꯇ ꯅꯨꯡꯁꯤꯈꯤꯗꯣꯏꯅꯦ ꯑꯔꯦꯞꯄ ꯑꯝꯇ ꯂꯩꯕ ꯅꯠꯇꯦꯕ ꯚꯥꯏ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯀꯣꯏꯒꯦ ꯍꯥꯏꯔꯗꯤ ꯃꯈꯣꯏꯅ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯏꯜꯂꯨ ꯁꯠ ꯇꯧꯁꯜꯂꯣꯕ ꯅꯠꯇ꯭ꯔꯗꯤ ꯐꯪꯕꯩ ꯋꯥ ꯂꯩꯇꯦ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯁꯨꯕ ꯑꯃꯇꯪ ꯍꯥꯏꯕ ꯌꯥꯍꯧꯗ꯭ꯔꯕ ꯑꯗꯨꯝ ꯆꯠꯈꯤꯕꯤꯅꯦ ꯚꯥꯏ ꯑꯗꯨꯅ ꯃꯣꯏꯅꯒ ꯄꯩꯁా ꯄꯤꯌꯨ ꯑꯗꯨ ꯇꯧ ꯐꯨꯔꯤꯠ ꯂꯩꯕꯤꯌꯨ ꯍꯥꯏꯔꯛꯑꯗꯤꯕꯀꯣ ꯁꯠ ꯑꯗꯨꯝ ꯂꯩꯊꯣꯛꯀꯣ ꯅꯪꯅ ꯅꯨꯡꯁꯤꯕ ꯑꯄꯥꯝꯕ ꯅꯨꯄꯤ ꯐꯪꯒꯗꯣꯏꯅꯤ ꯑꯩꯁꯨ ꯏꯃꯥꯟꯅꯕꯁꯤꯡ ꯅꯨꯄꯤ ꯀꯣꯏꯕ ꯌꯥꯎꯕꯁꯤꯡ ꯃꯔꯛꯇꯒꯤ ꯍꯥꯏꯔꯛꯄꯗꯨꯗ ꯆꯨꯝꯂꯕꯣꯏ ꯈꯟꯗꯨꯅ ꯅꯨꯄꯤꯗꯣ ꯀ꯭ꯂꯥꯁ ꯃꯅꯨꯡꯗꯗꯤ ꯄꯥꯎ ꯐꯥꯎꯅꯗꯦ ꯁꯨꯇꯤ ꯊꯥꯕ ꯃꯇꯝꯗ ꯑꯩꯅ ꯉꯥꯏꯍꯥꯛ ꯃꯥꯒꯤ ꯃꯅꯤꯡꯗ ꯏꯟꯅꯗꯨꯅ ꯆꯥ ꯊꯛꯃꯤꯟꯅꯁꯤ ꯗꯨꯀꯥꯟꯗ ꯆꯪꯂꯒ ꯑꯆꯥꯄꯣꯠ ꯂꯩꯕꯤꯒꯦ ꯑꯁꯨꯝꯅ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛꯇꯤ ꯁꯥꯏ ꯑꯗꯨꯕꯨ ꯃꯥꯗꯤ ꯋꯥꯁꯨ ꯀꯌꯥ ꯉꯥꯡꯒꯟꯗꯦ ꯃꯤꯠꯅ ꯌꯦꯡꯂꯒ ꯍꯦꯛꯇ ꯇꯣꯛꯏ ꯄꯥꯝꯗ꯭ꯔꯒꯅ ꯃꯉꯛ ꯍꯥꯏꯔꯛꯏ ꯂꯩꯍꯟꯅꯤꯡꯕ ꯑꯣꯏꯔꯒꯅ ꯃꯉꯛ ꯍꯦꯛꯇ ꯅꯣꯝꯂꯛꯏ ꯃꯥꯗꯤ ꯑꯩꯉꯣꯟꯗ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯅꯠꯇꯕꯅꯤꯅ ꯋꯥꯁꯦ ꯉꯥꯡꯅꯤꯡꯗꯕꯣꯏ ꯇꯧꯔꯤꯕ ꯖꯥꯠꯅꯤ ꯑꯩꯅꯗꯤ ꯁꯣꯝꯗ ꯏꯀꯥꯏꯕꯒꯤ ꯉꯥꯡꯗ꯭ꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤꯕꯅꯤꯗꯣ ꯇꯦꯟꯁꯤ ꯊꯥꯕ ꯐꯥꯎꯕꯇꯪꯗꯤ ꯃꯥꯁꯨ ꯋꯥꯔꯁꯨ ꯋꯥꯅ ꯑꯩꯁꯦ ꯁꯦꯟꯅꯔꯒꯦ ꯈꯟꯗꯨꯅ ꯂꯩꯕ ꯖꯥꯠꯅꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯔꯛꯇꯒꯤꯁꯨ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯕꯤꯕ ꯌꯥꯎꯕ ꯃꯥꯜꯂꯦ ꯅꯪ ꯄꯥꯞꯇꯤ ꯁꯣꯏꯄꯨꯅꯤꯍꯦ ꯅꯪꯉꯣꯟꯗ ꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤꯁꯤꯗꯕꯨ ꯅꯪꯅ ꯑꯁꯤꯗ ꯅꯨꯡꯁꯤꯗ꯭ꯔꯒ ꯅꯪꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕ ꯅꯨꯄꯥꯗꯨꯗ ꯑꯣꯏꯅ ꯅꯨꯡꯁꯤꯗꯨꯅ ꯂꯩ ꯑꯩꯈꯣꯏꯗꯒ ꯍꯥꯏꯔꯝꯕ ꯑꯣꯏꯔꯗꯤ ꯅꯪꯅ ꯏꯕꯦꯝꯃ ꯅꯨꯡꯁꯤꯅꯕꯗꯅꯦ ꯌꯧꯔꯅꯤ ꯄꯠ ꯇꯠꯂꯅꯤ ꯏꯄꯪ ꯄꯪꯖꯕ ꯃꯇꯧꯁꯤꯒ ꯅꯨꯡꯕꯨ ꯅꯨꯡꯁꯤꯅꯦ ꯑꯣ ꯌꯥꯝꯅꯕꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯅꯪꯅ ꯐꯅ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯋꯥ ꯉꯥꯡꯗꯕꯤꯗ ꯁꯥꯏꯟ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯋꯥ ꯈꯔ ꯉꯥꯡꯕꯤꯌꯨ ꯃꯤ ꯀꯩꯅꯣꯝꯃ ꯈꯜꯂꯅꯤꯌꯦ ꯌꯥꯝꯅꯁꯨ ꯀꯨꯏꯗ꯭ꯔꯦ 10 ꯊꯥꯒꯗꯕꯁꯨ ꯄꯨꯟꯒꯦꯅ ꯄꯨꯜꯂꯕꯗ ꯊꯥ 3-4 ꯈꯛꯇ ꯉꯥꯏꯔꯦ ꯀꯩꯅꯣ ꯑꯗꯨꯁꯨ ꯁ꯭ꯀꯨꯜ ꯀꯥꯕ ꯃꯇꯦꯛꯁꯤ ꯈꯛꯇꯅꯤ ꯎꯅꯔꯤꯕ ꯁꯤꯗꯒꯤ ꯆꯠꯈꯤꯕꯒ ꯅꯪꯒꯤ ꯅꯋꯥ ꯃꯌꯥꯝꯗꯨꯒ ꯄꯥꯎ ꯂꯣꯏꯅ ꯐꯥꯎꯅꯔꯝꯅꯤ ꯃꯥ ꯀꯞꯇ ꯅꯤꯡꯁꯤꯡꯕꯤꯔꯝꯃꯣꯏꯅꯦ ꯄꯨꯜꯂꯤꯉꯩ ꯃꯇꯦꯛꯁꯤꯗꯤ ꯈꯤꯇ ꯐꯖꯅ ꯇꯧꯕꯤꯌꯨꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯎꯕꯗꯒꯤ ꯃꯥꯁꯨ ꯑꯩꯉꯣꯟꯗ ꯋꯥꯁꯦ ꯈꯔꯗꯤ ꯉꯥꯡꯂꯛꯏ ꯑꯗꯨꯕꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯁꯦ ꯄꯩꯁా ꯄꯤꯌꯨ ꯁꯝ ꯄꯔꯃꯤꯅꯦꯟ ꯇꯧꯒꯦ ꯐꯨꯔꯤꯠ ꯑꯗꯨ ꯂꯩꯕꯤꯌꯨ ꯈꯣꯡꯎꯞ ꯂꯩꯕꯤꯌꯨ ꯑꯗꯨꯒꯨꯝꯕ ꯉꯥꯛꯇ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯑꯍꯥꯟꯕꯅꯤꯅ ꯀꯔꯤꯁꯨ ꯈꯪꯗꯕꯒ ꯃꯥꯅ ꯍꯥꯏꯕ ꯃꯈꯩ ꯏꯜꯂꯨ ꯍꯥꯏꯕꯗꯨꯗ ꯑꯗꯨꯃꯛ ꯄꯤ ꯏꯃꯥꯁꯨ ꯃꯥꯒ ꯅꯨꯡꯁꯤꯅꯕꯗꯣ ꯈꯪꯕꯅꯤꯅ ꯏꯃꯥꯅꯁꯨ ꯍꯣꯠꯅꯕꯅꯤꯅ ꯃꯥꯅ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡꯗꯣ ꯂꯩꯗꯨꯅ ꯄꯤ ꯏꯃꯥꯒ ꯑꯩꯒ ꯆꯠꯇꯨꯅ ꯕꯖꯥꯔꯗꯒꯤ ꯂꯩꯔꯒ ꯅꯨꯄꯤꯗꯣ ꯇꯨꯏꯁꯟ ꯂꯥꯛꯄ ꯃꯇꯝꯗ ꯍꯦꯛꯇ ꯊꯦꯡꯅꯔꯒ ꯄꯤꯈꯤ ꯑꯁꯨꯝꯅ ꯃꯉꯣꯟꯗ ꯄꯣꯠ ꯄꯤꯕꯒꯁꯦ ꯏꯊꯟꯗꯒ ꯅꯠꯇꯦ ꯄꯤꯔꯤꯁꯦ ꯏꯃꯥꯒ ꯑꯩꯒ ꯄꯨꯟꯅꯅꯤ ꯄꯤꯔꯤꯕ ꯃꯁꯛꯁꯨ ꯐꯖꯕꯅꯤꯅ ꯑꯩꯅ ꯄꯤꯈꯤꯕ ꯐꯨꯔꯤꯠꯀꯗꯣ ꯂꯤꯠꯂꯒ ꯂꯥꯛꯄꯗꯗꯤ ꯑꯩꯁꯦ ꯄꯨꯔꯥ ꯉꯥꯎꯔꯦ ꯑꯩꯉꯣꯟꯗ ꯄꯨꯔꯥ ꯅꯨꯡꯁꯤꯕꯤꯕꯒꯤ ꯇꯥꯏꯞꯇꯒ ꯑꯩꯅꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯦ ꯑꯗꯣ ꯃꯥꯁꯦ
ꯑꯩ ꯈꯪꯍꯟꯗꯕꯤꯗ ꯅꯨꯄꯥꯁꯨ ꯃꯌꯥꯝ ꯀꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯩ ꯀꯔꯤꯁꯨ ꯎꯁꯜꯂꯨꯗ꯭ꯔꯦ꯫ ꯃꯥꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕꯤꯕ, ꯑꯩꯅ ꯄ꯭ꯔꯄꯣꯁ ꯇꯧꯕ ꯃꯇꯝꯗ ꯌꯥꯔꯛꯄꯗꯣ ꯑꯗꯨ ꯈꯛꯇꯅꯤ ꯑꯩꯅ ꯍꯔꯥꯎꯖꯔꯤꯕ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯆꯨꯞꯄ ꯃꯥꯒꯤ ꯋꯥꯈꯜ ꯈꯟꯗꯨꯅ ꯑꯁꯥ ꯀꯌꯥ ꯑꯃꯁꯨ ꯃꯪꯂꯥꯟ ꯀꯌꯥ ꯑꯃꯁꯨ ꯁꯥꯒꯠꯆꯩ꯫ ꯑꯁꯨꯝꯅ ꯂꯩꯕꯅ ꯀ꯭ꯂꯥꯁ 10ꯁꯨ ꯊꯥꯕ ꯂꯣꯏꯔꯦ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤꯅ ꯃꯈꯣꯏꯒꯤ ꯌꯨꯝꯀꯥꯁꯦ ꯌꯥꯝꯅ ꯂꯥꯞꯄꯣꯏ ꯅꯤꯡꯉꯝꯃꯤ꯫ ꯁ꯭ꯀꯨꯜ ꯀꯥꯕ ꯂꯣꯏꯈ꯭ꯔꯗꯤ ꯑꯩꯅ ꯃꯥꯒꯤ ꯃꯅꯥꯛ ꯆꯠꯄꯁꯦ ꯌꯥꯝꯅ ꯂꯥꯞꯀꯅꯤ, ꯏꯊꯟꯇꯁꯨ ꯆꯠꯄ ꯉꯝꯃꯣꯏ, ꯀꯤꯖꯩ ꯀꯥꯏꯅ ꯌꯥꯝꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀ꯭ꯂꯥꯁ 10, 12 ꯀꯣꯂꯦꯖ ꯀꯥꯕ ꯂꯣꯏꯔ ꯐꯥꯎꯕꯗ ꯑꯩꯒ ꯃꯥꯒ ꯁ꯭ꯀꯨꯜꯗꯤ ꯄꯨꯟꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯀꯣꯂꯦꯖ ꯀꯥꯕ ꯂꯣꯏꯔꯛꯂꯕꯗꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯂꯥꯞꯄꯝꯕꯁꯦ ꯁꯨꯝ ꯅꯛꯁꯤꯜꯂꯛꯏ꯫ ꯏꯃꯥꯟꯅꯕꯁꯨ ꯂꯩꯕꯅꯤꯅ ꯃꯣꯏꯒꯤ ꯂꯩꯀꯥꯏꯗ ꯉꯥꯛꯂꯤꯇ ꯆꯠꯂꯕꯅꯤꯅ ꯌꯥꯝꯅ ꯂꯥꯞꯄꯗꯣ ꯑꯣꯏꯗ꯭ꯔꯦ꯫ ꯈꯤꯇꯪ ꯆꯠꯄꯒ ꯂꯩꯔꯕꯣꯏ ꯍꯦꯛꯇ ꯅꯤꯡꯉꯤ, ꯇꯣꯏꯅ ꯑꯗꯨꯝ ꯆꯠꯂꯕꯅꯤꯅ꯫ ꯏꯃꯥꯅ ꯃꯉꯣꯟꯗ 10 ꯊꯥꯕ ꯐꯥꯎꯇꯪ ꯄꯨꯜꯂꯒ ꯑꯗꯨꯗꯒꯤꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕꯗ ꯆꯠꯂꯣ ꯍꯥꯏꯕꯗꯨꯒ ꯃꯥꯁꯨ ꯑꯩꯉꯣꯟꯗ 11, 12 ꯀꯣꯂꯦꯖ ꯀꯥꯕꯒꯤ ꯃꯇꯥꯡꯁꯤꯗ ꯀꯔꯤꯃꯠꯇ ꯄꯥꯎ ꯐꯥꯎꯔꯛꯇꯦ꯫ 10 ꯑꯦꯛꯖꯥꯝ ꯊꯥꯕꯒꯤ ꯃꯇꯥꯡ ꯑꯗꯥꯏꯗ ꯑꯩꯅ ꯃꯥꯁꯦ 11, 12 ꯀꯥꯏꯗ ꯇꯝꯒꯗꯕꯅꯣ ꯍꯪꯂꯕꯁꯨ ꯈꯪꯗꯦ, ꯍꯌꯦꯡ ꯀꯣꯟꯅ ꯄꯥꯎ ꯄꯤꯔꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯗꯕꯅꯤ꯫ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯈꯜꯂꯛꯇ꯭ꯔꯦꯗ꯫ ꯅꯨꯄꯤꯕꯨ ꯃꯥ ꯃꯊꯟ ꯈꯛꯇꯔ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯑꯩꯒꯤꯁꯨ ꯃꯌꯥꯝ ꯊꯦꯡꯅꯔꯛꯀꯅꯤ ꯈꯟꯗꯨꯅ ꯃꯥꯒꯤ ꯋꯥꯈꯜꯁꯦ ꯈꯔꯗꯤ ꯀꯥꯎꯊꯣꯛꯂꯨꯔꯕꯅꯤ꯫ ꯍꯥꯟꯅ ꯄꯨꯜꯂꯝꯕ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯁꯨ ꯂꯩꯀꯥꯏꯗꯒꯤ ꯌꯥꯎꯗꯕꯅꯤꯅ ꯃꯣꯏꯁꯨ ꯃꯣꯏꯒꯤ ꯑꯄꯥꯝꯕ ꯂꯥꯏꯟꯗ ꯆꯠꯅꯈꯤꯕꯒꯤ ꯃꯔꯛꯇ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯊꯦꯡꯅꯕꯗꯒꯤ ꯍꯦꯟꯅ ꯄꯨꯟꯕꯁꯨ ꯐꯪꯗ꯭ꯔꯦ꯫ ꯑꯩꯁꯨ ꯅꯨꯄꯤ ꯑꯃ ꯀꯣꯏꯗꯨꯅ ꯉꯥꯎꯁꯤꯟꯅ ꯈꯣꯠꯆꯤꯟꯅꯗꯨꯅ ꯇꯧꯕꯁꯨ ꯇꯧꯗ꯭ꯔꯦ꯫ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯕꯁꯤꯗ ꯏꯃꯥꯅ ꯅꯪ ꯀꯣꯂꯦꯖꯇꯣ ꯀꯥꯕ ꯂꯣꯏꯔꯕꯅꯤꯅ ꯀꯩꯀꯩꯅꯣ ꯊꯕꯛ ꯉꯥꯏꯕ ꯑꯣꯏꯅ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛꯇꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃ ꯇꯧꯁꯜꯂꯒ ꯃꯄꯥꯟ ꯂꯤꯄꯥꯟ ꯊꯣꯛꯂꯗꯤ ꯂꯝꯗꯨꯁꯨ ꯈꯪꯒꯅꯤ, ꯑꯗꯨꯒ ꯅꯪꯒꯤ ꯋꯥꯈꯜꯗꯨꯁꯨ ꯈꯔ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯕꯗꯒꯤ ꯑꯩꯁꯦ ꯑꯗꯨꯝ ꯈꯟꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯂꯩꯀꯥꯏꯗꯒꯤ ꯏꯃꯥꯟꯅꯕ ꯈꯔ ꯑꯃꯗꯤ ꯏꯌꯥꯝꯕꯁꯤꯡꯗꯨꯅ ꯀꯣꯏꯂꯥꯁ ꯊꯥꯕꯒꯤ ꯃꯤꯁꯨ ꯈꯔ ꯋꯥꯠꯂꯦ ꯍꯥꯏ꯫ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯀꯔꯤꯝꯇ ꯇꯧꯒꯗꯕꯁꯨ ꯅꯠꯇꯦ꯫ ꯁꯨꯝꯅꯇꯪꯒꯤ ꯁꯤꯡ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟ ꯇꯧꯕ, ꯆꯥꯛ ꯊꯣꯡꯕ, ꯀꯣꯟ ꯐꯦꯡꯕ ꯑꯁꯤ ꯈꯛꯇꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯀꯣꯏꯂꯥꯁ ꯊꯥꯕꯁꯨ ꯍꯩꯇꯕꯅꯤꯅ ꯑꯗꯨ ꯇꯧꯕꯒꯤꯕꯨ ꯌꯥꯏ ꯀꯩꯅꯣ, ꯇꯣꯂꯣꯞꯁꯨ ꯑꯗꯨꯝ ꯁꯥꯒꯗꯕ꯫ ꯂꯝꯁꯨ ꯈꯪꯕ ꯑꯣꯏꯅ ꯆꯠꯂꯨꯁꯤꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯏꯃꯥꯈꯣꯏꯗ ꯍꯥꯟꯅ ꯍꯪꯉꯛꯈꯤꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯏꯃꯥꯈꯣꯏꯅꯁꯨ ꯌꯥꯏꯅꯦ ꯏꯕꯨꯡꯉꯣ, ꯅꯃꯥꯟꯅꯕꯁꯤꯡꯗꯨꯒ ꯄꯨꯜꯂꯒ ꯅꯪꯁꯨ ꯂꯝꯗꯨꯁꯨ ꯈꯔ ꯈꯪꯅꯕ, ꯋꯥꯈꯜꯁꯨ ꯅꯨꯡꯉꯥꯏꯅꯕ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯂꯝꯗꯨꯁꯨ ꯌꯥꯝꯅ ꯂꯥꯞꯄ ꯅꯠꯇꯦ꯫ ꯑꯗꯨꯝꯅ ꯆꯠꯄꯗꯒꯤ ꯑꯩꯅ ꯀꯣꯏꯂꯥꯁ ꯊꯥꯕ ꯆꯠꯂꯤꯕ ꯂꯩꯀꯥꯏꯗꯣ ꯑꯩꯅ ꯉꯥꯎꯖꯈꯤꯕ ꯅꯨꯄꯤꯗꯨꯒꯤ ꯂꯩꯀꯥꯏ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯃꯥꯒꯤ ꯂꯩꯐꯝꯗꯣ ꯈꯨꯟꯗꯨꯗꯤ ꯈꯪꯂꯒ ꯂꯩꯀꯥꯏꯗꯣ ꯑꯁꯤꯗꯅꯤ ꯍꯥꯏꯕꯗꯨ ꯆꯞ ꯆꯥꯕꯗꯤ ꯈꯪꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯁꯣꯔ ꯃꯥꯅ ꯑꯩꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯁꯦ ꯈꯪꯕꯤꯔꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯊꯥꯕꯤꯔꯛꯄꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯀꯣꯏꯂꯥꯁ ꯊꯥꯕ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯍꯩꯔꯛꯇꯕ ꯑꯩꯅ ꯀꯣꯏꯂꯥꯁ ꯍꯣꯟꯕ, ꯂꯩꯀꯥꯏꯗꯨꯗ ꯃꯥꯕꯨ ꯊꯣꯛꯂꯛꯂꯕꯗꯤ ꯑꯃꯨꯛꯇꯪ ꯑꯣꯏꯁꯨ ꯌꯦꯡꯖꯒꯦ ꯈꯟꯗꯨꯅ ꯃꯤꯅ ꯍꯥꯏꯔꯛꯄ ꯄꯥꯈꯣꯟꯈꯩꯁꯦ ꯑꯩꯅꯗ ꯑꯗꯨꯝ ꯆꯦꯜꯂꯤꯕꯅꯤ, ꯑꯋꯥꯕꯒ ꯈꯪꯗꯕ ꯃꯈꯩ꯫ ꯂꯩꯀꯥꯏ ꯑꯗꯣ ꯌꯥꯝꯅ ꯁꯥꯡꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯁꯨ ꯒꯣꯔꯃꯦꯟ ꯁ꯭ꯀꯨꯜ ꯑꯃꯗ ꯂꯩꯗꯨꯅ ꯆꯥꯛꯊꯣꯡꯕꯤꯁꯨ ꯇꯧꯕ, ꯑꯍꯤꯡ ꯌꯥꯔꯦꯛꯄ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯇꯧꯏ꯫ ꯑꯩꯈꯣꯏꯁꯨ ꯀꯨꯏꯅ ꯂꯩꯁꯤꯜꯂꯛꯂꯕꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯗꯨꯀꯥꯟ ꯐꯝꯕ ꯃꯤꯁꯤꯡꯗꯣ ꯑꯗꯨꯅꯁꯨ ꯑꯩꯈꯣꯏꯁꯦ ꯃꯁꯛ ꯃꯨꯟꯅ ꯈꯪꯕꯤ꯫ ꯃꯈꯣꯏꯅ ꯑꯗꯨꯝ ꯍꯥꯏꯕꯗ ꯑꯩꯁꯦ ꯈꯣꯡ ꯌꯥꯝꯅ ꯌꯥꯡꯉꯤ, ꯊꯕꯛꯁꯨ ꯌꯥꯝꯅ ꯐꯩ, ꯃꯌꯥꯕꯨ ꯑꯣꯏꯅꯤꯡꯉꯤꯗ ꯀꯥꯏꯅ ꯉꯥꯡꯅꯕꯁꯨ ꯌꯥꯎꯔꯤꯕꯣꯅꯤꯗ꯫ ꯑꯩꯁꯨ ꯃꯣꯏꯅ ꯑꯗꯨꯝꯅ ꯉꯥꯡꯅꯕꯗꯨꯗ ꯑꯩꯅ ꯄꯥꯝꯖꯕ ꯅꯨꯄꯤꯗꯨꯒꯤ ꯃꯅꯦ ꯃꯤ ꯃꯔꯤ ꯃꯇꯥ ꯊꯣꯛꯄꯒꯨꯝꯕꯒ ꯌꯥꯎꯔꯝꯃꯗꯤ ꯅꯨꯡꯉꯥꯏꯅꯤ ꯈꯟꯗꯨꯅ ꯃꯈꯣꯏꯅ ꯊꯥꯒꯠꯄꯗꯨꯗ ꯐꯩ ꯍꯥꯏꯁꯅꯨ ꯍꯥꯏꯗꯨꯅ ꯍꯦꯟꯅ ꯁꯨꯖꯤꯟꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯃꯥꯕꯨ ꯑꯃꯨꯛꯇꯪ ꯎꯖꯔꯕꯗꯤ ꯈꯟꯗꯨꯅ꯫ ꯑꯗꯨꯕꯨ ꯃꯔꯛꯇ ꯊꯣꯛꯂꯛꯄꯗꯒꯤ ꯍꯦꯟꯅ ꯂꯣꯏꯅꯗꯤ ꯎꯕ ꯐꯪꯗꯦ꯫ ꯑꯩꯅꯗꯤ ꯃꯥꯕꯨ ꯎꯅꯕꯅꯤ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯁ ꯊꯥꯕ ꯐꯥꯎꯕ ꯌꯥꯎꯗꯅ ꯇꯧꯔꯤ꯫ ꯃꯥꯅꯗꯤ ꯑꯩ ꯎꯕ ꯃꯇꯝꯗ ꯀꯣꯏꯂꯥꯁ ꯊꯥꯕ ꯌꯥꯎꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯟꯊꯅ ꯈꯜꯂꯤ꯫ ꯃꯐꯝ ꯂꯩꯀꯥꯏ ꯑꯗꯨꯗ ꯑꯩ ꯀꯣꯏꯂꯥꯁ ꯊꯥꯕ ꯌꯥꯎꯏ ꯂꯩꯌꯦ ꯈꯪꯂꯤꯕꯅꯤ꯫ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯃꯥ ꯑꯩꯒ ꯃꯇꯝ ꯈꯔꯗꯤ ꯅꯨꯡꯁꯤꯅꯔꯝꯂꯤꯕꯅꯤ꯫ ꯑꯩ ꯎꯕ ꯃꯇꯝꯗ ꯃꯥ ꯑꯩꯉꯣꯟꯗ ꯍꯥꯏꯐꯦꯠꯇꯪ ꯑꯣꯏꯔꯕꯁꯨ ꯀꯧꯔꯛꯄ, ꯌꯦꯡꯂꯛꯄꯗꯤ ꯌꯥꯔꯤꯕꯅꯤ꯫ ꯑꯗꯨ ꯄꯨꯝꯅꯃꯛꯇꯣ ꯂꯥꯏꯊꯣꯛꯈ꯭ꯔꯒ ꯑꯩꯒꯤ ꯃꯥꯡꯃꯛꯇꯗ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯅꯨꯄꯥ ꯎꯅꯕ ꯑꯩꯒꯤ ꯃꯥꯡꯗ ꯅꯨꯄꯥꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯇꯣꯡꯗꯨꯅ ꯆꯠꯈꯤꯕ, ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯍꯟꯗꯨꯅ ꯀꯁꯨ ꯌꯦꯡꯉꯝꯕ ꯌꯥꯎꯏ꯫
ꯑꯩꯁꯨ ꯃꯥꯅ ꯇꯧꯕ ꯃꯑꯣꯡꯗꯣ ꯊꯃꯣꯏꯁꯦ ꯌꯥꯝꯅ ꯀꯥꯏꯈꯤ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯁ꯭ꯀꯨꯜ ꯀꯥꯔꯤꯉꯩ ꯃꯇꯝꯗꯒꯤ ꯃꯥꯒꯤꯗꯃꯛꯇ ꯑꯉꯥꯎꯕ ꯑꯣꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯃꯥꯅ ꯑꯩꯕꯨ ꯉꯥꯎꯍꯟꯗꯣꯔꯦ ꯈꯟꯗꯨꯅ ꯑꯩꯁꯦ ꯂꯩꯀꯥꯏꯗꯨꯗ ꯀꯣꯏꯂꯥꯁ ꯊꯥꯕ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯄꯥꯟ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯏꯃꯨꯡꯗ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ, ꯀꯣꯜꯂꯤ ꯋꯥꯔꯝ ꯁꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯂꯩꯀꯥꯏ ꯑꯗꯨꯗ ꯀꯣꯏꯂꯥꯁ ꯊꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯑꯇꯣꯞꯄ ꯂꯩꯀꯥꯏ ꯑꯃꯗ ꯆꯠꯄꯗꯣ ꯑꯩ ꯌꯥꯎꯗ꯭ꯔꯦ꯫ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯟꯅꯁꯨ ꯌꯥꯎꯈꯤꯗ꯭ꯔꯦ꯫ ꯃꯆꯤ ꯃꯆꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯎꯪꯗꯨꯅ ꯂꯩ꯫ ꯌꯨꯝꯗ ꯍꯟꯖꯤꯟꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗꯦ꯫ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕꯁꯤꯡ ꯈꯔ ꯄꯨꯟꯗꯨꯅ ꯑꯩꯁꯨ ꯇꯞꯅ ꯇꯞꯅ ꯅꯤꯁꯥ ꯆꯥꯕ ꯍꯧꯔꯛꯏ꯫ ꯌꯨ ꯊꯛꯑꯝꯗꯕ ꯑꯩꯅ ꯌꯨ ꯊꯛꯂꯛꯄ, ꯀ꯭ꯋꯥ, ꯇꯂꯞ, ꯆꯨꯔꯨꯞ ꯂꯣꯏꯅꯃꯛ ꯁꯨꯅꯃꯛ ꯆꯥꯔꯛꯏ꯫ ꯏꯃꯥꯈꯣꯏꯁꯨ ꯑꯩꯒꯤ ꯃꯑꯣꯡꯗꯣ ꯅꯨꯡꯉꯥꯏꯖꯗꯨꯅ ꯂꯩꯔꯕꯁꯨ ꯂꯩꯇ꯭ꯔꯕꯁꯨ ꯍꯥꯏꯗꯨꯅ ꯂꯧ ꯈꯔ ꯂꯩꯔꯝꯕꯗꯣ ꯌꯣꯟꯊꯣꯛꯇꯨꯅ ꯊꯕꯛ ꯃꯆꯥ ꯑꯃ ꯅꯝꯃꯤ꯫ ꯊꯕꯛ ꯆꯠꯈ꯭ꯔꯕꯗꯤ ꯑꯩꯒ ꯇꯤꯟꯅꯔꯤꯕ ꯏꯃꯥꯟꯅꯕꯁꯤꯡꯁꯤꯒ ꯇꯤꯟꯅꯕꯁꯨ ꯐꯪꯂꯔꯣꯏ꯫ ꯊꯕꯛ ꯃꯐꯝꯗ ꯂꯩꯔꯕꯗꯤ ꯅꯤꯁꯥ ꯄꯨꯁꯥꯁꯨ ꯆꯥꯕ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯏꯃꯥꯈꯣꯏꯅ ꯑꯩꯁꯦ ꯅꯝꯗꯨꯅ ꯊꯕꯛ ꯇꯧꯍꯟꯕꯅꯤ꯫ ꯑꯩꯁꯨ ꯑꯍꯥꯟꯕꯗꯗꯤ ꯅꯤꯁꯥꯗꯣ ꯆꯥꯈꯤꯕ ꯀꯧꯕꯅꯤꯅ ꯊꯥꯗꯣꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯋꯥꯏ꯫ ꯑꯗꯨꯕꯨ ꯇꯞꯅ ꯇꯞꯅ ꯑꯗꯨꯝ ꯍꯩꯅꯔꯛꯄꯗꯒꯤ ꯅꯤꯁꯥꯗꯣ ꯍꯧꯖꯤꯛꯇꯤ ꯆꯥꯕ ꯐꯥꯎꯕ ꯍꯩꯅꯗ꯭ꯔꯦ꯫ ꯃꯅꯝ ꯇꯥꯕ ꯃꯇꯝꯗ ꯀꯣꯛ ꯉꯥꯎꯔꯦ꯫ ꯑꯩꯁꯨ ꯑꯩꯒꯤ ꯏꯁꯥꯒꯤ ꯗ꯭ꯌꯨꯇꯤ ꯃꯊꯧ ꯉꯥꯛꯅ ꯃꯇꯝ ꯆꯥꯅ ꯇꯧꯕꯅ ꯃꯥꯒꯤ ꯋꯥꯈꯜ ꯐꯥꯎꯕ ꯉꯥꯏꯍꯥꯛꯇꯪ ꯈꯟꯒꯦ ꯍꯥꯏꯕ ꯐꯥꯎꯕ ꯁꯪꯗ꯭ꯔꯦ꯫ ꯊꯕꯛ ꯃꯐꯝꯗ ꯑꯗꯨꯝ ꯂꯩꯔꯒ ꯅꯣꯡ ꯐꯥꯗꯣꯛ ꯌꯨꯝꯗ ꯁꯨꯇꯤ ꯂꯥꯛꯄ ꯃꯇꯝꯗ ꯏꯃꯥꯅ ꯌꯨꯝꯒꯤ ꯑꯋꯥꯠ ꯑꯄꯥ, ꯑꯍꯣ ꯑꯔꯥꯛ ꯊꯕꯛꯁꯤꯡꯗꯣ ꯇꯧꯁꯤꯜꯂꯨ ꯍꯥꯏꯗꯨꯅ ꯇꯧꯍꯜꯂꯤ꯫ ꯉꯥꯛꯇ ꯐꯥꯎꯕ ꯑꯩꯁꯦ ꯐ꯭ꯔꯤꯗ ꯂꯩꯍꯟꯗꯦ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯄꯥꯗꯨꯅ ꯆꯠꯈ꯭ꯔꯗꯤ ꯍꯥꯟꯅꯒꯤ ꯉꯥꯎꯕꯗꯣ ꯑꯃꯨꯛ ꯍꯧꯔꯛꯀꯅꯤ ꯈꯟꯗꯨꯅ ꯑꯩꯁꯨ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯍꯧꯔꯛꯂꯦ꯫ ꯊꯥ ꯊꯥꯒꯤ ꯇꯣꯂꯣꯞꯁꯨ ꯀꯥꯏꯗꯅ ꯂꯥꯛꯄꯗꯒꯤ ꯄꯨꯛꯅꯤꯡꯒꯁꯦ ꯈꯔ ꯅꯨꯡꯉꯥꯏꯕ ꯍꯧꯔꯦ꯫ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯇꯧꯖꯔꯕꯁꯨ ꯃꯥꯒꯤ ꯋꯥꯈꯜꯗꯤ ꯑꯗꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩ꯫ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯅꯤ, ꯃꯤꯒ ꯀꯣꯏꯅꯩ, ꯃꯤꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯅꯞꯇꯨꯅ ꯆꯠꯂꯦ ꯈꯪꯂ ꯐꯥꯎꯕꯗ ꯑꯩꯅ ꯃꯥꯁꯦ ꯑꯁꯨꯛ ꯅꯨꯡꯁꯤꯔꯤ, ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯡꯁꯤꯗꯨꯅ ꯂꯩꯔꯤ꯫ ꯑꯩꯁꯨ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯒ ꯅꯣꯡ ꯐꯥꯗꯣꯛ ꯃꯣꯏꯒꯤ ꯈꯨꯟꯗ ꯊꯥꯕꯜ ꯁꯤꯜꯂꯤ ꯍꯥꯏꯗꯨꯅ ꯆꯣꯡꯕꯗꯤ ꯌꯥꯎꯗꯦ꯫ ꯌꯦꯡꯕ ꯆꯠꯂꯨꯕ ꯃꯇꯝꯗ ꯃꯥꯁꯦ ꯑꯩꯅ ꯅꯍꯥꯟꯈꯩ ꯎꯕꯗꯒꯤ ꯅꯨꯃꯤꯠꯇꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯩ꯫ ꯊꯥꯕꯜ ꯃꯐꯝ ꯑꯗꯨꯗ ꯕ꯭ꯂꯨ ꯁꯨꯠꯀꯤ ꯁꯥꯔꯤ ꯑꯃ ꯁꯦꯠꯇꯨꯅ ꯃꯥꯅ ꯃꯀꯣꯛ ꯆꯤꯡꯂꯒ ꯆꯣꯡꯕꯗꯣ ꯃꯤꯠꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯪ ꯁꯪꯅ ꯎꯔꯤ꯫ ꯑꯩꯁꯨ ꯃꯉꯣꯟꯗ ꯄꯥꯏꯗꯨꯅ ꯆꯣꯡꯕ ꯌꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕ ꯑꯩꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯊꯥꯕꯜ ꯑꯃꯨꯛ ꯆꯣꯡꯉꯨꯈꯤꯗ꯭ꯔꯥ ꯈꯟꯗꯨꯅ ꯑꯩꯁꯦ ꯏꯊꯟꯈꯇ ꯏꯀꯥꯏꯗꯨꯅ ꯆꯣꯡꯗꯕꯤꯗ ꯌꯦꯡꯕꯇꯃꯛ ꯌꯦꯡꯗꯨꯅ ꯂꯛꯈꯤꯕꯅꯤ꯫ ꯃꯁꯛ ꯐꯖꯔꯤꯕꯩ ꯃꯊꯛ ꯑꯗꯨꯗ ꯉꯧꯔꯣꯛꯀ ꯉꯧꯔꯦ꯫ ꯕ꯭ꯂꯨ ꯃꯆꯨꯒꯤ ꯁꯥꯔꯤ ꯑꯗꯨꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯊꯣꯟ ꯍꯥꯞꯄꯤ꯫ ꯑꯩꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯎꯈ꯭ꯔꯤꯕ ꯃꯥꯒꯤ ꯐꯖꯔꯕ ꯁꯛꯇꯝ ꯑꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕꯁꯨ ꯑꯣꯏꯈꯤ꯫ ꯑꯩꯅ ꯑꯍꯥꯟꯕ ꯈꯜꯂꯨꯕ ꯃꯇꯝꯗꯗꯤ ꯅꯨꯄꯤꯁꯦ ꯅꯨꯄꯥ ꯊꯕꯛ ꯇꯧꯕ ꯌꯥꯝꯅ ꯄꯥꯝꯕꯅꯤ꯫ ꯑꯗꯨꯅ ꯍꯥꯟꯅꯅ ꯃꯥ ꯑꯩꯉꯣꯟꯗ ꯌꯥꯔꯛꯇ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯇꯧꯔꯕꯅꯤꯅ ꯌꯥꯔꯛꯀꯅꯤ ꯈꯟꯗꯨꯅ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕꯁꯤꯡ ꯈꯔ ꯑꯃꯁꯨ ꯈꯪꯅꯗꯨꯅ ꯑꯩꯁꯦ ꯊꯕꯛ ꯇꯧꯏ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯀꯌꯥ ꯑꯃꯁꯨ ꯇꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯇꯝꯂꯕꯁꯨ ꯃꯥꯗꯤ ꯍꯣꯏ ꯃꯥꯏ ꯀꯔꯤꯃꯇ ꯍꯥꯏꯔꯛꯇꯦ꯫ ꯑꯩꯅ 10 ꯂꯣꯏꯔꯕ ꯃꯇꯝꯗ 11, 12 ꯀꯣꯂꯦꯖ ꯀꯥꯕ ꯃꯇꯝꯗ ꯃꯥ ꯁꯨꯡꯎ ꯎꯈꯤꯗ꯭ꯔꯦ ꯍꯥꯏꯕꯗꯣ ꯃꯥꯗꯤ ꯃꯄꯥꯟꯂꯝꯗ ꯃꯁꯥ ꯂꯥꯌꯦꯡꯕ ꯆꯠꯂꯤꯕ ꯑꯣꯏꯔꯕ ꯃꯥꯜꯂꯦ꯫ ꯃꯥꯒꯤ ꯂꯩꯅꯥꯗꯨꯅ ꯐꯔꯔꯣꯏ ꯈꯪꯕꯗꯒꯤ ꯃꯥꯅ ꯅꯨꯡꯁꯤꯅꯔꯝꯕ ꯅꯨꯄꯥꯁꯤꯡꯗꯨꯁꯨ ꯂꯣꯏꯅ ꯇꯣꯛꯈꯤ꯫ ꯑꯗꯨꯒ ꯃꯥꯅ ꯅꯥꯔꯤꯕ ꯂꯩꯅꯥ ꯑꯗꯨꯁꯨ ꯃꯉꯣꯟꯗ ꯄ꯭ꯔꯣꯄꯣꯁ ꯇꯧꯔꯛꯄ, ꯅꯨꯡꯁꯤ ꯍꯥꯏꯔꯛꯄ ꯅꯨꯄꯥꯁꯤꯡꯗ ꯂꯣꯏꯅꯃꯛ ꯍꯥꯏꯗꯣꯛꯈꯤ꯫ ꯑꯩꯉꯣꯟꯗ ꯈꯛꯇꯅꯤ ꯃꯥꯅ ꯍꯥꯏꯔꯝꯗ꯭ꯔꯤꯕꯁꯦ꯫ ꯃꯔꯝꯗꯤ ꯑꯩꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗ ꯉꯥꯎꯗꯨꯅ ꯂꯩ ꯍꯥꯏꯕꯗꯣ ꯃꯥꯁꯨ ꯈꯪꯕꯅꯤꯅ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯥꯎꯈꯤꯅꯤ ꯈꯟꯗꯨꯅ ꯃꯥꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤ ꯃꯉꯣꯟꯗ ꯅꯥꯔꯤꯕ ꯂꯩꯅꯥꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯗꯕꯅꯤ꯫ ꯑꯉꯛꯄꯅꯤ ꯏꯁꯣꯔ ꯃꯥꯒꯤ ꯅꯣꯡꯗꯝꯈꯣꯟ꯫ ꯀꯟꯕ ꯉꯝꯒꯗꯕ ꯂꯩꯅꯥ ꯅꯥꯕ ꯑꯣꯏꯔꯕꯗꯤ ꯀꯌꯥꯗ ꯐꯒꯗꯕ꯫ ꯑꯗꯨꯕꯨ ꯊꯥꯕꯜ ꯆꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯎꯈꯤꯕꯗꯣ ꯑꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯈꯤ꯫ ꯃꯇꯝꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯥ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯔꯛꯏ꯫ ꯑꯩꯁꯨ ꯊꯕꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯨꯝ ꯐꯥꯎꯕ ꯆꯠꯇꯕꯤꯗ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯃꯥꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯌꯦꯡꯖꯒꯦ ꯈꯟꯗꯨꯅ ꯆꯠꯈꯤ꯫ ꯑꯩꯁꯨ ꯏꯀꯥꯏꯒꯤ ꯀꯌꯥ ꯂꯪꯊꯣꯛꯇꯨꯅ ꯅꯨꯃꯤꯠꯇꯨꯗ ꯌꯥꯝꯅ ꯀꯞꯈꯤ꯫
ꯏꯃꯥꯟꯅꯕꯁꯤꯡꯗꯨꯅ ꯐꯥꯎꯕ ꯑꯩꯕꯨ ꯊꯦꯝꯖꯤꯟꯕꯤꯈꯤ꯫ ꯑꯩꯅ ꯁꯨꯡꯍꯟꯍꯜꯂꯨ ꯌꯥꯗ꯭ꯔꯕꯗꯨꯗ ꯏꯃꯥꯟꯅꯕ ꯑꯃꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯂꯤꯔꯛꯄꯅꯤ꯫ ꯚꯥꯏ, ꯑꯩꯈꯣꯏꯅ ꯅꯪ ꯊꯕꯛ ꯇꯧꯋꯦ ꯈꯣꯠꯂꯦ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯋꯥꯔꯤ ꯁꯥꯕꯗꯣ ꯃꯥ ꯂꯣꯏꯅ ꯇꯥꯏ, ꯌꯥꯝꯅꯁꯨ ꯀꯞꯄꯤ꯫ ꯑꯩꯈꯣꯏꯅ ꯃꯥꯅ ꯍꯥꯏꯔꯛꯄ ꯋꯥꯗꯣ ꯅꯪꯉꯣꯟꯗ ꯇꯝꯒꯅꯨ ꯍꯥꯏꯕꯗꯒꯤ ꯇꯝꯗꯕꯅꯤ꯫ ꯅꯪ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯗꯗꯤ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯃꯥꯁꯦ ꯕ꯭ꯂꯗ ꯀꯦꯟꯁꯔ ꯅꯥꯗꯨꯅ ꯂꯩꯕ ꯑꯣꯏꯔꯕ ꯃꯥꯜꯂꯦ꯫ ꯅꯪꯒꯤ ꯋꯥꯔꯤ ꯇꯝꯕ ꯃꯇꯝꯗꯁꯨ ꯃꯥꯅ ꯀ꯭ꯂꯥꯁ 10 ꯀꯥꯕ ꯐꯥꯎꯕꯗ ꯃꯥꯅꯁꯨ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯍꯥꯏ꯫ ꯑꯗꯨ ꯐꯥꯎꯕꯗ ꯃꯥꯁꯦ ꯃꯁꯥꯗ ꯂꯩꯕ ꯑꯅꯥꯕꯁꯦ ꯀꯔꯤꯁꯨ ꯈꯪꯗꯦ ꯍꯥꯏ꯫ ꯀꯣꯛ ꯉꯥꯎꯏ-ꯉꯥꯎꯏꯇꯃꯛ ꯍꯥꯏꯔꯒ ꯆꯨꯝꯅ ꯂꯥꯏꯌꯦꯡꯕꯗꯗꯤ ꯍꯤꯗꯥꯛ ꯒꯨꯂꯤꯇꯃꯛ ꯄꯤꯔꯛꯑꯒ 10 ꯊꯥꯕ ꯂꯣꯏꯔꯒ 11, 12 ꯅꯣꯏꯅ ꯀꯣꯂꯦꯖ ꯀꯥꯔꯤꯉꯩ ꯃꯇꯝꯗ ꯃꯥꯗꯤ ꯃꯄꯥꯟꯂꯣꯝꯗ ꯌꯥꯝ ꯀꯟꯅ ꯂꯥꯏꯌꯦꯡꯕ ꯆꯠꯄ ꯃꯥꯜꯂꯦ꯫ ꯑꯗꯨꯗꯒꯤ ꯍꯜꯂꯛꯑꯕ ꯃꯇꯨꯡꯗ ꯑꯣꯏꯔꯕ ꯃꯥꯜꯂꯦ ꯃꯥꯅ ꯃꯁꯥꯗ ꯕ꯭ꯂꯗ ꯀꯦꯟꯁꯔ ꯅꯥꯏ ꯍꯥꯏꯕ ꯈꯪꯂꯛꯂꯤꯕꯁꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯥꯒ ꯅꯨꯡꯁꯤꯅꯔꯝꯕ ꯀꯣꯏꯅꯔꯝꯕ ꯅꯨꯄꯥꯁꯤꯡꯗꯨꯁꯨ ꯂꯣꯏꯅ ꯍꯥꯏꯈꯤꯕ ꯃꯥꯜꯂꯦ꯫ ꯅꯪꯉꯣꯟꯗ ꯈꯛꯇ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯥꯅ ꯇꯥꯛꯊꯣꯛꯇ꯭ꯔꯤꯕꯁꯦ꯫ ꯑꯗꯨꯕꯨ ꯃꯥ ꯂꯩꯇ꯭ꯔꯦ ꯇꯥꯕ ꯃꯇꯝꯗ ꯃꯥꯕꯨ ꯅꯨꯡꯁꯤꯖꯔꯝꯕ, ꯃꯉꯣꯟꯗ ꯉꯥꯎꯖꯔꯝꯕ ꯀꯌꯥ ꯑꯃꯁꯨ ꯀꯞꯂꯝꯒꯅꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯃꯥꯅ ꯍꯥꯟꯅꯅ ꯃꯥꯡꯖꯧꯅꯅ ꯍꯥꯏꯈꯤꯕꯅꯤꯅ ꯈꯔꯗꯤ ꯐꯔꯝꯒꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩ ꯈꯛꯇꯅꯤ ꯊꯃꯣꯏꯁꯤꯡ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯀꯥꯏꯈ꯭ꯔꯤꯕ꯫ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗ ꯀꯥꯏꯗꯨꯅ ꯂꯥꯛꯂꯕ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯅꯨꯃꯤꯠ ꯑꯗꯨꯗꯗꯤ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯁꯝꯖꯤꯟꯕ ꯌꯥꯔꯔꯣꯏꯗꯕꯒꯨꯝꯅ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯑꯃꯨꯛꯀꯁꯨ ꯀꯥꯏꯈꯤ꯫ ꯃꯥꯒꯤ ꯅꯨꯡꯁꯤ ꯃꯩꯁꯥꯛꯅ ꯉꯥꯎꯗꯨꯅꯇ ꯂꯥꯛꯂꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯉꯥꯎꯈ꯭ꯔꯕꯁꯨ ꯏꯁꯥꯁꯦ ꯀꯔꯤꯃꯠꯇ ꯄꯥꯝꯃꯨꯗ꯭ꯔꯦ꯫ ꯑꯩꯅ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯗ ꯀꯞꯅ ꯍꯥꯏ, ꯚꯥꯏ, ꯃꯥꯁꯦ ꯑꯩ ꯅꯨꯡꯗꯤ ꯅꯨꯡꯁꯤꯈꯤꯕ꯭ꯔꯥ? ꯏꯃꯥꯟꯅꯕꯁꯤꯡꯗꯨꯅꯁꯨ ꯍꯣꯏ ꯚꯥꯏ, ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯋꯥꯔꯤ ꯁꯥꯕ ꯃꯇꯝꯗ ꯃꯥꯁꯨ ꯌꯥꯝꯅ ꯀꯞꯄꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯂꯥꯏꯅꯥꯗꯣ ꯈꯪꯕꯅꯤꯅ ꯑꯩꯈꯣꯏꯅꯁꯨ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯌꯥꯝꯅ ꯍꯦꯟꯖꯤꯟꯅ ꯁꯥꯗ꯭ꯔꯦ꯫ ꯃꯥ ꯀꯞꯄ ꯃꯇꯧꯗꯣ ꯌꯦꯡꯕ ꯌꯥꯝꯅ ꯉꯝꯗꯦ ꯚꯥꯏ, ꯌꯥꯝꯅꯁꯨ ꯅꯨꯡꯁꯤ ꯃꯥꯒꯤ ꯃꯇꯧꯗꯣ꯫ ꯑꯗꯨꯕꯨ ꯃꯥꯅ ꯃꯥꯒꯤ ꯋꯥꯐꯝꯁꯤꯡꯁꯦ ꯅꯪꯉꯣꯟꯗ ꯈꯪꯍꯟꯒꯅꯨ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏꯅ ꯇꯝꯈꯤꯗꯕꯅꯤ ꯚꯥꯏ꯫ ꯅꯪꯅ ꯃꯉꯣꯟꯗ ꯂꯥꯟꯅ ꯈꯜꯂꯤꯕꯗꯣ ꯑꯗꯨꯗꯤ ꯌꯥꯝꯅ ꯂꯥꯟꯒꯅꯤ ꯚꯥꯏ꯫ ꯑꯩꯅꯗꯤ ꯃꯥꯒꯤ ꯊꯃꯣꯏꯁꯦ ꯈꯪꯗꯕꯅꯤꯅ ꯀꯌꯥꯗ ꯂꯥꯟꯅ ꯈꯜꯂꯨꯔꯤꯕ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯑꯩꯅ ꯃꯥꯒꯤꯗꯃꯛꯇ ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ ꯂꯩꯔꯨꯔꯤꯕ꯫ ꯃꯥꯅꯁꯨ ꯋꯥꯐꯝꯗꯣ ꯑꯩꯉꯣꯟꯗ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯍꯧꯗꯣꯛꯄꯤꯔꯝꯂꯕꯗꯤ ꯑꯩꯅ ꯃꯥꯕꯨ ꯍꯤꯡꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤꯗꯃꯛꯇ ꯄꯦꯟꯅꯕ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯇꯧꯔꯝꯒꯗꯕꯅꯤ ꯚꯥꯏ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯌꯥꯝꯅ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ꯫ ꯅꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯃꯥꯒꯤ ꯃꯊꯧ ꯃꯉꯝꯁꯤꯗ ꯑꯩꯁꯨ ꯃꯥꯒꯤ ꯊꯃꯣꯏꯅ ꯄꯦꯟꯅꯕ ꯃꯈꯣꯏꯒꯤ ꯏꯃꯥ ꯄꯥꯕꯨꯡꯗ ꯆꯪꯗꯨꯅ ꯑꯃꯨꯛꯇ ꯍꯥꯏꯃꯤꯟꯅꯔꯨꯁꯤ꯫ ꯑꯩꯈꯣꯏ ꯃꯥꯒ ꯁ꯭ꯀꯨꯜ ꯄꯨꯟꯅ ꯇꯝꯃꯤꯟꯅꯔꯛꯄ ꯃꯔꯨꯞꯅꯤ, ꯃꯥꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯈꯤꯇ ꯌꯥꯖꯒꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯇꯨꯅ ꯍꯥꯏꯃꯤꯟꯅꯁꯤ꯫ ꯄꯩꯁꯥꯁꯤꯡꯗꯣ ꯑꯩ ꯂꯣꯏꯅ ꯄꯨꯊꯣꯛꯀꯦ ꯚꯥꯏ ꯍꯥꯏꯕꯇꯪ ꯍꯥꯏꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯥ ꯄꯥꯕꯨꯡꯗꯁꯨ ꯍꯥꯏꯔꯨꯏ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯅꯨꯄꯤ ꯃꯊꯟꯇ ꯄꯣꯛꯄ ꯑꯣꯏꯕꯅ ꯏꯃꯥ ꯄꯥꯕꯨꯡꯗꯨꯅꯁꯨ ꯌꯥꯔꯛꯈꯤꯗꯦ꯫ ꯏꯆꯥꯒꯤꯗꯤ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯃꯈꯩ ꯂꯣꯏꯅ ꯇꯧꯒꯅꯤ, ꯀꯅꯥ ꯑꯃꯠꯇꯗꯒꯤ ꯃꯇꯦꯡ ꯂꯧꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯀꯞꯂꯛꯏ꯫ ꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯄꯤ ꯇꯥꯔꯣꯏꯗꯕ ꯅꯨꯄꯥ ꯀꯅꯥꯁꯨ ꯂꯩꯔꯣꯏ꯫ ꯏꯀꯥꯏ ꯏꯀꯤ ꯂꯪꯊꯣꯛꯇꯨꯅ ꯑꯩꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯀꯞꯈꯤ꯫ ꯈꯣꯡ ꯊꯥꯡꯗꯣꯛꯇꯨꯅ ꯂꯥꯛꯄ ꯐꯥꯎꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯑꯩꯕు ꯊꯦꯝꯗꯨꯅ ꯄꯨꯊꯣꯔꯛꯏ꯫ ꯏꯃꯥ ꯄꯥꯕꯨꯡꯅ ꯃꯥꯒꯤ ꯃꯊꯧ ꯃꯉꯝꯗ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯁꯨ ꯃꯥꯒꯤ ꯑꯁꯇꯤ ꯁꯣꯔꯥꯠ ꯑꯩ ꯑꯃꯠꯇ ꯆꯤꯊꯗꯅ ꯌꯥꯎꯈꯤ꯫ ꯃꯥꯒꯤ ꯃꯐꯝꯗ ꯑꯩꯅ ꯀꯠꯆꯔꯤꯕ ꯂꯩ ꯃꯅꯥ ꯈꯔ ꯑꯁꯤꯅ ꯃꯥꯅ ꯑꯩꯕꯨ ꯎꯕꯤꯗꯨꯅ ꯑꯩꯅ ꯃꯥꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯁꯦ ꯈꯪꯕ ꯑꯣꯏꯔꯁꯅꯨ ꯈꯟꯗꯨꯅ ꯑꯩꯁꯨ ꯃꯥꯒꯤ ꯃꯊꯧ ꯃꯉꯝꯗꯣ ꯑꯗꯨꯐꯥꯎꯕꯗꯤ ꯂꯣꯏꯅꯃꯛ ꯁꯨꯅꯕ ꯌꯥꯎꯈꯤ꯫ ꯑꯩꯅ ꯏꯃꯥ ꯄꯥꯕꯨꯡꯗꯁꯨ ꯂꯣꯏꯅ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯇꯝꯃꯤ꯫ ꯏꯃꯥꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯅ ꯌꯥꯝꯅ ꯀꯞꯈꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯕꯨ ꯀꯔꯤꯅꯣ, ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯑꯩꯅ ꯅꯨꯡꯁꯤꯖꯕꯤ ꯅꯨꯄꯤꯗꯣ ꯑꯗꯨꯒꯤꯗꯃꯛꯇ ꯉꯁꯤꯐꯥꯎꯕ ꯈꯟꯗꯨꯅ ꯂꯥꯛꯂꯒ ꯏꯁꯣꯔ ꯃꯥꯅ ꯐꯥꯎꯕ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯑꯩꯒ ꯅꯨꯡꯁꯤꯅꯔꯝꯕꯗꯒꯤ ꯇꯣꯛꯅꯔꯒ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯃꯌꯨꯝ ꯄꯥꯟꯈꯤꯕꯅꯤ ꯍꯥꯏꯕ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯃꯥꯅ ꯑꯅꯧꯕ ꯄꯔꯥ ꯑꯃ ꯇꯝꯕꯤꯔꯝꯂꯦ ꯈꯟꯗꯨꯅ ꯑꯈꯥꯡ ꯀꯟꯅ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯉꯁꯤ ꯊꯣꯛꯂꯤꯕ ꯗꯁꯥ ꯑꯁꯤꯗꯤ ꯄꯥꯟꯕ ꯃꯤꯑꯣꯏ ꯈꯛꯇꯗ ꯈꯪꯒꯅꯤ꯫
ꯑꯩꯅ ꯄꯪꯍꯥꯏ ꯍꯥꯏꯖꯤꯟꯕꯁꯨ ꯅꯠꯇꯦ, ꯑꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯀꯥꯎꯕ ꯁꯨꯡꯉꯝ ꯉꯝꯂꯔꯣꯏ꯫ ꯑꯁꯤꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯑꯅꯧꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫